pau just masing suna leitabadage Manipur High Court case sing matam chana loisinba ngamdre haina High Court Bar Association of Manipur gi President Senior Advocate N Kumar na haikre Lamdam asida kundamina rakli bayal home sing punsinduna imalebak Manipur gi damak apun bagi pangal sagatpa tangai fadri haina CPI gi luchingba Sotin Kumar na haikre Sekta mayai lekai digi anaba man laikidabagi wahauda rimsta irang thokre Amadi Tengnopal District Sita Government High School da tamba mahairoi humputara narakpadagi matam kaktana school suti thadokre Krumzari Istv Manipuri Paumit yang tabri singbu taram nukchari pausandong na pizari Manipur High Court ta file torakpa case sing matam chana loisin mangamdriba se just matik chana laitabadagini haina High Court Bar Association of Manipur gi President Senior Advocate N Kumar na haikre wafamasi High Court Complex to Labor Association asigi office ta pangthokpa paugi mifamda haikibane President Kumar Namakha takibda lisingani tara humdoida Manipur High Court asi linkhat ki ba matamda court asigi just ki sanction strength asi Tariat ohen biu haina taksin balai rabasu mangada ohen ki hairiba sanction strength asi mangada ohen krabasu ngasi fauba amukta just manga suna leitabana court asi da file tawrakpa civil criminal case read petition revision petition election petition PIL na chingba casing matam chana loisinba ngamdabana miyamna judiciary system da thajaba walakpa asigi yenglaga mamang thagi tang tara Nepal da Manipur gi Governor Ajay Kumar Bhala unaduna representation summit ama pisilaba matung Delhi da chatuna August kunmanga da Union Law Minister Arjun Ram Mehawal unaraba matung mathang numit tang kuntarukta Supreme Court of India ge Chief Justice Bhusan Ramkrishna Gawai unaduna atubada sanction strength manga sugadaba watliba just ani hapiduna court asida just watpana thengnariba khudongcha dabasing kokan binaba khangalamki haike Siedadi full-fledged High Court amale adubu High Court sigi level thokpa judge machine dudi suna leite 2013 dagina hojik sahi tara nithoi hala sibauda judge manga legi bse tiel matam krada amuk anirak thokra aduga atai matam dadi ani leba ahum leba aduna appeal tawbasi judge single bench ta abra action patak appeal satoi ya taduna Supreme Court sa asalaga appeal salina traga Supreme Court sala case transfer towi Guwahati da natra Meghalaya da natra aduna leriba judge machine asiga ekoi se leriba case ki machine pendency asiga yam thina chamadi ana praja sina ukil lekoi desu oruga afam punamakta court case oruga sahi manga taruk tara kun pending lei doide ukil sina case sumai lebide haiba mayam ni complain le an suma mayam ase mashi kramain to godage hamsi kanbada judge manga se mashi taret hengat piu koi sanction strength se ana koi demand to jibne Lamdamasida Kundamina Rakli by Yelhomi Singh Punsinduna Imalebak Manipur Gidamak upon Bagi Pangal Sagatpa Tangai Fadre Haina CPI Giduchingba Sotin Kumar na Haikre Farmers Demand Day Haina Chamaga Kulmapal Suba Jananeta Irawat Month Celebration Lisingani Kun Mangagi Thoram Tongan Tongan Ba Makal Matel Kagi Thorangal Winana Ivudo Santong Harau Tel Kumbida Pangtokre Irawat Celebration Committee Manipur Lomilufna CPI Bisnupur District Council Amadi CPI Kumbi Local Council ka puna kutsamna duna pangthoki ba thoram aduda lamyan ba irabot ki photo da miyam na laisu ka tunai kai khumna ba utke thoram aduda irawat amadi lawmi sinmi haiba timda school mahiroi singi open category oiba sport painting competition amasu pangthoki Loinana Jananeta Irawat ki Saitha Isai de Yumfam Oiba Jagoi Kyasut ki Thoram aduda Irawat Celebration Committee Manipur gi Vice Chairman L Sotin Kumarna Laibaga sigi Territorial Integrity ngak na bahot nabada lamyan ba sina lauramba khongthang ase ngasi oirakli ba fibam asida aikoi pumna makna yamna ningthina naina bagi tangai fadabalai aduna lamdam asida khunda mina rakli ba yelhomi mayam punsinduna apun bagi pangalama sagatuna apun ba Manipur ama ima laiba ki damak tangai fadaba adu leire Irawat ki Thoram asi committee na makha kya gi thorang loina tha ama chupna pangthokani loina lamyan ba sigamari leina ba tongan tongan ba program kya ama lakpada chahi ama chupna pangthokani haina Irawat Celebration Committee Manipurna lengak miyam da thamlakli ya hori ba latpham madu madom di mahal adu MD holder disigamaga sapan
nifuga dayeta adu tongan union tara unjala kanda adu jukto friendship do masidi adu ba ekoi yelobi amade tongan jati pulaba kanda ekoi putba sakti ma sagla kanda apun manipur ma adu imale ba adu chap putya li tangai pado maside mara masidagi irabot ki thabum base mase ekoi thaba sumna pangthokani makhan kya gi program kaya ga loinana adu loinana mahak mari ne ba tongan program kaya ma laporda sahi asigi manung da sahi chupa ekoi mahaki mari ne program kaya se ekoi pangthok ba ekoi irabot celebration kabi tegi mai ke jagi mayam punam to pawdum bijeri Sekta Mayor Lekai dagi anaba man laikidabagi wahauda rimsta irang thokre laikidraba mi adugi maming yengkhom keso masagi chahi angkhaitaret laifamna sekta Mayor Lekai dagi ne BP stroke tawrakpadagi haukiba nomaising numita hospital da pukhalakpada suti numitni doctor leiti haina matam chana layeng daba amadi emergency anabada ICU fangdabana jingba hospital asigi thawa sadaba thawongna anaba si laikidabani haina imung manungna pendaba fungdurakli misi asiga mari leinana JC sem kibaga loinana JC ki mihut amana fongdorakpada trainaba doctor amadi staff singa unaduna laikhai ama tanadriba fauba asiba hakchang lokhiroi haiba fire laure haidi panbayai hokiba numit kharani ki mamang dasu awang sekmai dagi makhong tekpagi hospital asida pukhallakiba maunaha ama sibagi wahauda asiba hakchang lodabagi khongjang sangsin kiba laikhrabani Sohumne Dr. Bojendro ne medicine ki adu loinana rims ki maru oba director batenden sing mache masi ajana oneraga akoi lekhai ma tadri gai di asi bakchang gi sum thama mane moi sema sajara jano ba mamang to ju sumaina mihat atai cha da basi mayam ma hatok tana mayam ma kano to tawre adu ngasi maksu akoi inau no pak so halise si moi darka le rang mane ba adu na si gi lekhai ma tadri bodi asi bakchang gi akoi pujere ro eba akoi adum thama ma ke ba rim sab hospital ji di लाइर बगी मंगफमनी सिदी अनाबा फान येना लिंगबा इंस्टीट्यूशन नत्रे लाइर बा पेशेंट मयाम जे हाट के न लिंगबा अदुगुंबा मेडिकल अमंग ओइरे सिदी मेडिकल इंस्टीट्यूशन म ओइरे अदुन मसिगी सुम हॉस्पिटल सिदी इंडिया गी ओइना मणिपुर दा सुम सेंटर म तादना कोई हॉस्पिटल म रिम सुमाइ दन तौबसी याम फैना कोई खलुबनी अदुबो रिम से कोई रि थंबा पामद्रे मसे तांगोइ थाना कोई मांगन पामे अखोइ गी पेशेंट सिद नते मामंग दो पेशेंट मयाम तारे अदु उजिकसु पेशेंट खरा laitaba patient khara hoji punadana lairi ha bichu hoi tari kam choma pauna de khangri Technopal District Sita Government High School da tamba mahiroi humputara narak padagi matam kaktana school suti thadokre mahiroi sing adu typhoid malaria amadi kangna sandokpa lena sing dagi narak pani haina jingnaba leibadagi school aduda fogging amadi free medical camp pangthok pinaba mari lenaba singda appeal tawri Technopal District Headquarter dagi kilometer taran Nepal rom chatlaga leiba Sita khungang da leiba school aduda tamba mahiroi sing adu khangaudana narak pasina maram oiraga school thong lon badana tana tang manga da pangthokani haina tawramba Teachers Day su yethokre ngasi KSO Technopal na mari lenaba authority singda matik chaba cheksin thawrang lokhat nabagi damag meeting changbiu haina ai bacherol piduna wakatkre Thaubal District ke Kuntranitoi Wangkem Assembly Constituency ke Manung Chana National Highway 102 dagi FCI Godon Thaubal tamna chatliba Tanjeng lambi gi fibam ngasi MPCC ki President su oiriba Assembly Constituency se ki MLA ke Mega Chandra Deputy Commissioner Thaubal Hana Kamaina Public Works Department ke official kya ga loina duna yangsin kre lambe si matam kuina dagi yangsin bidre mafam kya da kongkut ngakta ngai badagi accident chungba kaya thokle Tanjeng FCI Godon the lakliba heavy load tauba gari sing asina lambi asigi fibam hena soksin hanbani mari lainaba singna yengsinbiu kayarak haidabasu tabidre haukiba August kuntra dagi lamdam adugi myamna lambi tawkhaiduna khongjang sangsin khraba matung mari lainaba singna ngasigi yengsin khongsat adu chatkibani khongsat aduga mari lainana MLA ke Mega Chandrana lambi asi district mari ge miyamgi cheng thamfam godown chatpa lambi amasu oibana miyamna lambi thingbagi thabak asi lepiu athuba matamda work program ama semlaga season semjin naba DC Thaubal amadi Public Works Department ke official singasu punna khanakare kudaki oina MLA gi maike dagi nung haijinduna port hole sing asi mensinduna miyamna chatpada khudong chanaba hotnaragani haike miyamna su lambi asi soidana semjin naba wafam phongdoki ching chingana be FCI go down leibani na lambi yamna phatre aduna masi praja mayam hore aduna thuna
सेमननबगीदमगने ngasi sport tai koi inspection tawrije lambi tingbadi tingbiranu thuna semnanaba district authority PWD gi official sing jawroga lambi yengjile lambi di tingbiranu aidana ina laikai gi club amasung maira pai bi singda appeal tawjari हानगे एमपी डॉक्टर आर के रंजन एमपी डॉक्टर अंगमसा बिमोल अकोइजमना इम्फाल ईस्ट के इंडियन रेड क्रॉस सोसाइटी द पिरकपा एम्बुलेंस अनि ngasi सर्विस हौख्रे एम्बुलेंस सर्विस हौदोकपगी थौरम पोरमपाता लैबा इम्फाल ईस्ट डिस्ट्रिक्ट कॉम्प्लेक्स दा पांगथोके एम्बुलेंस सर्विस अदु इम्फाल ईस्ट के आईआरसीएस के प्रेसिडेंट ओइरिबी इम्फाल ईस्ट के डीसी डॉक्टर निवेदिता लायन लाकपम हौदोके थौरम अदुदा आईआरसीएस इम्फाल ईस्ट के बीपी रिटायर्ड आईएएस डॉक्टर आर के निमाई अमदी अतै थौपुब सिंह सरुक्याके थौरंग मरी लेना डॉक्टर आर के निमाई एम्बुलेंस असी रोड एक्सीडेंट की ओइना फ्री सर्विस अमदी नॉर्मल पेशेंट केयर की ओइना अताबा ममलदा सर्विस पीबने पेशेंट केयर की ओइना अहानबा किलोमीटर मंगा की लुपा लिसिंग अमा अहनबा किलोमीटर मंगा खुदिंगे लुपा चामा चामा हेनगटकने मियामना एम्बुलेंस सर्विस असिगे कानबा लौबियु हाइखे थौरंग मरी लेना डॉक्टर निवेदिता लाइरेन लाकपमना सुप्रीम कोर्ट ना रोड सेफ्टी की सरुक अमा ओइना नेशनल हाईवे सिंगे किलोमीटर मंगा खुदिंगे एम्बुलेंस सर्विस अममम थमनबा हाइबा लेख्रबसु मणिपुर की ओइनदी सेलथुंगी फिबम फतबना थबकता ओंथोकपा ngамदना लैरी ngasi piriba एम्बुलेंस अनि असिना खरदंग ओइरबसु मेनखटपा ngamlagani haike si public te am chawa mating ama to bi bi damakta ina Indian Red Cross Society aduga mating pangbira iba Red Cross Society da ambulance ku bibira iba sing so ai han an thaga chege koina ambulance si siren la pa matamda aina haizening base ambulance ku jo kitang respect to bi aduga ambulance ki mafam se piraga akoina kitang thaidok piraga hena smaina ambulance ki service da mating pangsi haidana basic facet si kitang yaraga di Red Cross na mafam da school college adagi government institute da kitang pipiraga di masina ne akoina accident road accident ama tawba matamda how can we help akoigi level dagi kitang tawna basu ai kitang request tawjege. Let's unite for a stronger future for the development of Kumbi Kendra Haiba Wakalolda 8 leaders meet ki thauram ama Central Election Committee team of Wangkhem Soba Nasinduna Kumbi Assembly constituency wangu ahalup chuthek Lekai Community Hall da public convention pangthokre thauram aduda W Sobana Kumbi AC ki manungda lairiba Kumbi Ithai Wapok Pi lambi Kumbi to Wangu Main Road chatpa maroibal lambi asuki matik phibam phatre Kumbi HDC office lay adubu staff singdi office ta amata famdre market chawkhatri maiho langpok thoglakpa matamda mai kanenaba fire service laitri Ithai lokong aduki matik fibam phatri mak namakata na haikibada MLA haibasi lawmaker oibana law semba ngamba mioi oigadabani India gi constitution bu munna nainaduna khangba mi oigadabani haike Mamang thagi tang kuntra mathoida Manipur police na kaisal village volunteer organization gi mioi mari yamlaba nongmai amadi nongmai maru pokhai beya ba potlam singa kona na fare pharaba mioi sing adudi sagolban bijoy govinda dagi Rajkumar Siddharth Elias Momo chahi kuntram doi lariking bam lekai salan leraktige Laisram Rameswar Maitai chahi ni fumari top awang lekai digi athopam Bojendro Singh Elias Mukil chahi ni fumanga top awang lekai digi Laisram Sasikanta Singh Elias Nauting chahi mangane faraba mioi sing adudagi AK rifle ama AK gatak rifle ani insas rifle ama 7.62 mm gi SLR ani 9 mm gi carbine ani 303 gi rifle ahum 9 mm gi pistol ama 303 gi modified rifle ama 7.56 mm gi insas rifle ani 7.62 mm gi SLR ama AK rifle ama 7.62 mm gi nongmai maru chaniga humfu humdoi insas ki maru chaniga humfu manga 303 gi rifle maru chamaga Yankai humdoi AK rifles ki nongmai maru chahum nifumapal 9 mm ki nongmai maru tarataruk barrel cartridge ani insas rifle gi kapthokraba nongmai maru chama 303 gi kapthokraba nongmai maru taret 7.62 gi kapthokraba nongmai maru Nepal 36 HE hand grenade ama Chinese hand grenade ama WP grenade ama detonator ama AK rifles ki magazine taruk insas rifle ki magazine Tara humdoi SLR gi magazine tara Nepal carbine magazine ahum 303 magazine taruk LMG gi magazine mari insas LMG gi magazine mari amadi stun cell ani tear smoke cell ani stun grenade amani hairi
Manipur Legislative Assembly ki Speaker ki quarter dagi pochai hura lamba nupa ama CJM Imphal West Sorokhaibam Sadana dagi court na tha ama Khwairamban ima kaital da community service tahunana ba faduk pikre Chief Judicial Magistrate Imphal West Sorokhaibam Sadana dagi court na tha ama Khwairamban ima kaital da community service tahunana bagi faduk pikraba mioi adudi MD Ivo Khan masagi chahi yangkai manga sure apokpana laikhidraba MD Basir Khan kawi laifamna Thawal district ke manung chanba sangayum fam mathak lekai dagini hairi City Police Station na lokat kiba FIR amagi matung ina CJM Imphal West ki court ta pikalakiba record ki matung ina ngase yuk pung taraga minute kun mga rom tabada Major Kulda Laiba Manipur Press Club Manakta Laiba Manipur Legislative Assembly Speaker ge Government Quarter da masakhang daba mioi ama sangki loinana electrical items suran ki haina City Police Station da pau pirak padage mafam aduda sangsilubada mioi ama quarter aduge security guard singna detain tawraga leramki mioi aduna huralam libani haiba electrical items kara plastic pora amada haplaga thamlamki mioi adubu makata ba formalities tawnabagidamag City Police Station da puraki Makata na chatakiba investigation da mioi aduge identity khangba ngamkibaga loinana mahak masana MLA speaker quarter adudagi switch box switch thongnau semna bagi aluminium bar huran bani haiba yazaki hairi advocate purit chabam chaubana APP oina chatakiba court ke hearing aduda pikhalakiba charge sheet ki matung ina MD Ivo Khan Chathakiba investigation amasung prima facie evidence singi matung inna case asida BNS ki section 302 clause 2 gi makhada chairak fangbayai accused si first time offender oi khoralam ki bapotlam gi belu lupale sing manga gi makhada oi haina panke investigation prima facie evidence amasung record singi matung ina CJM Imphal West Sorokhaibam Sadanandagi court na MD Ivo Khan tha ama Khwairamban ima kaital da community service tahunana ba phadok pikhibani hairi Hauzik pawgi martana tenba break amatang lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Give him a key, Other become more. Sige said, next Pm-Istv na check sim na laksilaga tamlo banine. Dadarang se juhar habaga amta kidrabo. Asumna, mayam na machalbo option lugum. Basigi yung masibu, asoya ngan ko kadabatagi. Next Pm-Istv na napseli. Next Pm-Istv juhar habati ngaktok na nabasim bani. Zaman chakmo isi na bana concrete katok na tinaba matanda. Kapang amuk tuhena angle adli. Next Pm-Istv strength is in the twin. Break itungda taram nokchari makhataba pau pizari District Administration Kakching amadi District Social Welfare Office Kakching ga khutsam naduna Sora Awangching Wangmada Laiba Royal Brighter Academy Sorada Nasamukta Bharat Avian Campaign gi makhada Awareness From Interaction Program pangthokre kunai sidagi mayai kaba chunjak marufangna manghanabagi pandamda chathakiba thoram aduda District Social Welfare Officer Kakching Seram Asana mayai kaba chunjak marufangna manghan bahaibasi Department khakna hotnarga ngamloi miam punna hotnaminaba changi aikoi punna hotna minarabadi India asi mayai kaba chunjak sizinadaba leipak ama uhenba ngamgani haike sizinaraga akhina masige muthanaba hanhanaba aduba society se drug free hanaba hotnaba adu campaign ma khani masigi program se kamai tawgera ahan badagui demand reduction ne supply reduction ne aduba treatment se focus tawgera
New Delhi da laiba Adventure Sports in India Go Apex Body ma oiriba National Adventure Foundation NAF Manipur chapter ge Director Dr. Kangabam Romeo da lemzaningai oiriba Brigadier Gyan Singh National Adventure Award 2025 khutsinakre. YMCA New Delhi da pangthok khiba thoram aduda NAF ki President Lieutenant General Raman Dhawan ABSM BSM ADC na lemjaningai oiraba National Award ase khuchina ki bane mark na sanglaba chahini forum da kathok pagaloina na Adventure Sports Mountaineering amadi Sports Climbing da thoram khiba thabak thoram da pukning thogat poina award ase piraki bane Handak the Operation Sindurda Maipak na Lantheng Nakibagidamag Bir Chakra Pirakraba Squadron Leader Rizwan Malikpo Sainik School Imphal All Boys Football Club na Harautam na Okre Mark na Taukiba Tabak Putagat Pagaloina na Ikai Kumnaba Utkre Haidi People's Revolutionary Party of Kanglaipak Pripaki Red Army Wabagay Awang Lakai Dagi Sahi Kuntaret Rom Suraba Nong Tombam Malimnganba Elias Tonglen na Chatkibat August Kontrada Kanglai Myanmar Ngamkai Paringda Yeknaba Mayay Lanmi Amadi Makoigi Proxy Forces KNF Big Gi Apunba Tengolga Kanglai Yawolup Singi Tengolga Sokna Ribalan Famda Yeknabana High Tech Drone na Chungba Sizinaduna Landarakpada Soktuna Tawai Naponta Oikre Hari Marup Malimnganba Yeknabaga Lantengnabada Soklaba Yawalan Missingbu Yeknabadagi Ngaktoktuna Safagadaba Mafam Amada Putoraknaba Hotnaringai Tanjada Tawai Takibani Haina KYKL gi Publicity and Research Secretary AI Favana Thadurakpa Jerol Amana Haidi Jerola Sinamaka Taraduna Marup Malemnganba Yawolambida Kungdarakpa Kuidriba Red Army Ama Ojirabasu Yamna Fidam Ningai Oiba Yawolanmi Amani Haibasi Makna Lan Fam the Ulam Kiba Lan Gahisingba Tauna Amadika Tokpagi Fidam Aduna Mayek Singna Takle Haidi Atauba Red Army Malemnganbana Lekhitabasi Pripaki the Natana Kanglay Yawol Ihogi Men Khanpa Wargadaba Atoba Watpa Ohuragani Laikhidraba Atauba Marup Asi Gimafamda Awang Bat Thakta Yawol Gikai Kumnaba Uli Haidi People's Revolutionary Party of Kanglaipak Pripaki Lanmi Sanglup Red Army gi Laikhidraba Marup Nongthongbam Malenganba Elias Tonglen gi mafamda Koireng na Luchingba UNLF amasung Masigi Lanmi Sanglup Manipur People's Army na Yawol gi kai khumnaba utli haina Lubasigi Secretary Publicity M Saken na Thadurakpa Jerol Aman Hairi Jerola Sinamaka Taraduna numit adu da sokna kiba Lanfamda Marup Malenganbana Apunba Lanmi Tengol gi Nongmaina Panduna Soklaba Officer amabu Sapagadaba Mafam Amada Thangtok Lamki Lanfam adu da asok apan nanglaba kaya bu mafam sabada thaidok na bahot naramki hairi malemngan bana laukiba yawol gi thaudang sing ngasigi amasung tunggi mirol na ningsing duna lehoragani hairi makumba amana lekidabasi yawol iho asigi achoba mangjaba amani hairi mak na lekidabada awa maisa nanghauraba imung manunggi awabadasu UNLF amadi masigi lanmi sangluf MPN sarukyari hairi Na singi kongtang haina kauba lubasigi mangarak suba mapokumon thoram kaksing wairi kongoi bazar community hall da ngarang pangtokre thoramadu da ex minister N Nimai Kakching Bazar Business Welfare Association gi president Y Rajendra United Clubs Organization Kakching gi president Ambrosen organization asigi vice president P Godadhor amadi naha singi kongtang gi president M Rabina akhanaba musing oina sarukya ke Tharamadu Kakching Tongan Tongan ba Lupsing Musing Club NGO Imphal Lupsing Yauna Masak Naidaba Musing da Achamba Kudol Sutamki Sell deposit Taurabadi Kanaba Pigani Haiduna Mayam da Taza Halaga Yam Laba Senfam Kumgatlaga Lord Krabasingi Matakta Punna Tengnaminaba All Manipur Ponzi Victim Group na Senduna Iboyama Sumanglila Sanglenda Victim Singi Mifam Pangtokre Mifam Aduga Marilaina All Manipur Ponzi Victims Group ki Mihut Maibam Nirubalana Miyam da Namthak Tauraga Sell Kungatpa Ponzi Group Contrataret ki Matakta Manipur da Laire Haiba Kangle Mayamda Thazaba Piramlaga Sale Paisin Kraga Lord Kribas Singi Matakta Banning of Unregulated Deposit Schemes BUDS Act 2019 Gi Makada Lengakta Wakat Payai Kangdaba Victim Kaya Lady Aikoina Thamkiba Sale Loina Fangdrabasu Karadang Oidabasu Fangba Yabagi Lambi Ama Oina Mari Lainaba Commissioner Singda Wakatpa Hana Wakat Krabas Singna Makata Nakarita Wiyai Haiba Kangminanaba Mifamasisin Bane Complaint Thazin Dabasing Complaint Tongnanaba Lambi Taknaba Group Asina Thaurang Tauduna Lady Complaint Kodingi Kanaba Laiba Maramna Kangdaba Yarabasu Group Asiga Tanabiu Haike
ꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯞ ꯄꯥꯏꯈꯠꯂꯛꯀꯗꯕꯅꯤ ꯄꯥꯏꯈꯠꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤꯖ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯄꯩꯁꯥꯁꯤꯡꯁꯦ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯌꯥꯝ ꯈꯪꯗꯅ ꯂꯩꯔꯝꯕꯁꯦ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯉꯁꯤꯐꯥꯎꯇ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯟꯅꯅ ꯑꯩꯈꯣꯏꯅ 35 exactly 35 ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯈꯪꯗꯣꯛꯄ ꯉꯝꯈ꯭ꯔꯕꯅꯤ ꯈꯪꯗꯣꯛꯄ ꯉꯝꯃꯕꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯈꯤꯒꯅꯤ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯄꯥꯎ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯀꯩꯁꯨꯝꯇ ꯈꯪꯖꯗꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯈꯛꯇꯪ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗ ꯄꯩꯁꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯍꯟꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯡꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯞ ꯈꯔ ꯂꯧꯈꯠꯂꯛꯇꯅ ꯄꯩꯁꯥꯁꯤꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯖꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯁꯦ ꯇꯧꯕꯅꯤ People Welfare Organization PWO Thobal Wang Mataba May Lekaina Ekmi Fertility and Healthcare Center Impal Gapuna Kutsamnaduna Nomagi Oiba Free Health Camp Amangasi Thobal Wang Mataba the Labor Club Asik Sanglenda Pangtokre Lekai Sigi Mio Kyabu Tongan Ba Layong Sing Yang Bagi Kudung Chaba Pibagalunana Hidak Langtak Singsu Lemna Fangan K Healthcare Center Asigi Maikatigi Miam da Haksel Oiba Awareness Supiki PWO gi President Akoijam Gandhina Lakliba September Tara Humdoida Pangtoka Riba Club Asigi Kunma Palsuva Foundation Day ki manguinana laikai sigi chawkhatpada chathokpada khudung chadraba miyamgi khanduna health care masi pangthokpani ke masibu chawna mai pakhanbibagi damak Ekmi Fertility and Healthcare Center gi Managing Director Dr. James Alangbamna Luchingba Center sigi timbu PWO gi maikedagi thagatpa phongdokhi क्लब की कुन मापलक सुब फाउंडेशन डे के मांगोइनना लेका ऐसे अहल लमन अदगी चटपद खुदोंजादब कया असिगी येंगा कोइना हेल्थ केयर मसे सिंजबनी हेल्थ केयर मसिबु मपुंग फानबगी नमक इग्मी फर्टिलिटी एंड हेल्थ केयर सर्विस की माइकेदगी चावनो मतेंग पांगबिदुना हेल्थ केयर मसिबु मपुंग फाना तौबिगदम अखोय इग्मी फर्टिलिटी अमदी हेल्थ सेंटर बु जोकोन थागब फोंदोकचरी All Manipur United Clubs Organization Amukogi Office ta ngasi Manipur gi apunba saktam sagatnaba amadi tangdu laita ba puraknaba hotnabada achoba thodang loramba Thadau Literature Society Assam ge chairman oina thau puramba Nekam Jamhaubu Manipur gi apunba gi saktam thugaiba pamba UKDA amadi KRA gi militant ni chingnaba singna hokiba August kontra da mihathina hatlambabu All Manipur United Clubs Organization Amukona yamna kanna condemn tauba phongdokpaga loinana lekhidraba Thadau gi luchingba sibu Kai Kumnaba Utpo Oina Minute Ani 2 Minute Lepki Lekhidrabagi Thawaina Lairam Lenda Ingna Chikna Lairunanaba Taibang Mapugim Mafam Dasu Thoni Jaki Mefam Maduna Amukogi Thongmes Singna Mahakumba Luchingba Ama Manghan Kibasi Manipurda Hingminariba Tungan Ba Furup Singi Marakta Apunbagi Hau Sagatpada Thinta Halagani Haina Fungdoknaki Lamdamasigi Apunbagi Saktam Da Singna Bada Achobu Thodang Lauriba Terrorist Group Singbu Logi Oiba Matik Chaba Chairak Fangan Gadabani Amadi Terrorist Group Sing Manipurgi Laimaidagi Muthat Naba Amukona Demand Tauri Amaromda Nekam Jomhau Tamtina Hat Kiba Asibu Thamoi Sokna Nuaitaba Fongdokpagi Cherol Federation of Civil Society Organization Fox Manipurna Cherol Thadorakli Cherol aduda Nekam Jomhau Manipurda Puna Nungsi Chanana Tangdu Laitana Leminaba Pamkiba Misakni Makna Punsirol adubu Pangnabagi Damak Mangzil Thano Naram Kiba adu Aikoi Kudingmakna Ikai Kudaningai Oi Masigi Matakta Mahakna Thadogi Identity Amasung Literature Buhena Wangba Thakta Pukatnaba Hotnarambada Natana Lol Culture Amasung Heritage Puchakatnaba Kathokpaga Loinana Hotnaramki Yengtiba Amasung Kaibung Taba Wakalolda Chatharakpa Makal Kudingmaki Yaikai Thingaiba Balance Ki Mayukta Lamda Masigi Mipung Kudingmak Lepminase Lekhidrabagi Imong Manung Amasung Thado Community Apunbagi Awaba Mikup Asida Thamoi Sengna Sarukyari Nekam Jamhaugi Kathokpa Thona Amasung Integrity Lengdan Lehoragani Hairi Like-minded group LMZ Manipurna Lamdamasigi Awana Tarabas Singda Leptena Mateng Panglakpagi Saruk Ama Oina Sajiwa Jail Maningda Laiba Prefabricated House Relief Camp ta Lanjena Duna Lairakiba IDP Bonnet Consum Sadu Yankuman Kundrakpam Kendrana Masa Matanta Thori Yanduna Sizakre Haba Pau Tabada Imungasina Tengnariba Awabada Sarukya Bagaloinana Lan Tauramgi Mateng Oinanaba Lupale Sing Tarangase Like-minded group LMZ Manipurna Mateng Pankre Kongsada Duda LMZ Gimaruiba Musing Sarukyake
Maibia Tamra Singh Memorial Trust Sinduna Wangkai Ningthem Pokri Mapal Dalaiba Eco Historical Park ta Measure Maibia Tamra Singh Lekidabage Jamaga Tarahumdu Subatharam Pangtokre Sarukya Kiba Singna Maibia Tamra Singh Mitamda Hailai Katuna Ikai Kumna Butke Scheduled Tribe Demand Committee Manipur gi matam sangna President Oiramba Diras Yumnamna Kanghaudana Laikidabada Maitai Tribe Union members singna awaba fongdokre Makna Laikidaba Asida Maitai na Scheduled Tribe lista Chananaba Hotnabada Jauna Ahoba Ama Lehoragani Laikidrabasina College Tamlingai Matam Lesing Magamapal Humfutaret Adwaidage Makatinaba Marup Mapang Singda ST lista Chanabagi Hoase Hogdopa Hokrabani Lunana ST lista Chanaba Hotnabagi Kongzang Kayada Mang Thaduna Sarukya Kiba Misakni Laikidrabasina Industry Departmental Director Oiringayasu Ajoba Thaudang Lokiba Misakni Yalaumi Oiriba Mitoi Maite Singna ST lista Chanduna Furup Macha Asibungak Pi Senbiba Mathautai Karigumba Furup Asina Masagi Lejoriba Political Socio-Economy Amadi Lenbu Ngakpi Senbi Hogdrabadi Furup Macha Sigi Tungi Laibak Kiamna Awaba Oigani Haibo Wafam Sing Miyamda Toina Haibiramba Luchingbani Hairi Loisilakpada Marubapao Amukana Pizari Just Masing Suna Laitabadage Manipur High Court case sing Matam Chana Loisimangam Haina High Court Bar Association of Manipur ki President Senior Advocate N Kumar Zina Haikre Lamdamasida Kunda Minarak Liba Yelhome Singh Punsinduna Ima Lebak Manipur Gidamak Apun Magipangal Sagat Patangai Fadre Haina CPI Giluchingba Sotin Kumar Haikre Sekta Mayai Laikai Dagi Anaba Ama Laikidabagi Wahauda Rimsta Irang Thokre Amadi Tengnopal District Sita Government High School da Tamba Mahiroi Humputara Narak Padagi Matam Kaptana School Suti Thadokre Hauzik Paugi Onadya Sibina Sandok Chaba Manipuri Pau Matanga Sida Luchinjare Yeng Tabri Bapumna Mako Amuka Hana